Manipur top channel ki mai kai ki maru ebi I pau sing mayam da thamjagi ahan bada kangla pau editorial mayam da thamjari lal mayuk nari ba laiba adu gi miyam awaba Manipur gi apun ba saktam thugai na ba landara ki ba sing miyam gi yekna bani apun ba gi saktam ngak na ba yekna ba sing mai thi ba pi na ba lantheng na ba da mi si mina thok tun awaba mayuk na ba ha bi si hauna sani yekna ba sing ga mayuk na ba da ninga na ba amadi akiba lairabadi apun ba gi saktam kai khina ba gi maram oirakani haibadu khangna akhang kan baga loinana aset pa phirep ama lokham thui lan thengnari ba laiba do awaba mayuk nei habisi punamangna khangnara ba waphamni foreigner sin Kuki zau narco terrorist na Bharat ki apun wa saktam na singna duna Manipur gi manung da separate administration Kuki singweba laiba ama semna bi ki panamda war crime sathaduna mitai hatpa yum kai mai tha bi thabak sing leptana sathari basi mai pak luida bi landani Masi Pudit Mangjong Songba, Arembada Mamal Yam Lava Mui Kagi Punsiamasum Lantu Manghana Bohona Bani Habasi, Kang Labo Famni. Adubulabak Amagi Lam Munduna Makuki Lebak Simgani, Haina Mapa Lebak Tigi, Sangla Kiba, Theories, Kuki Singi Lalasi, Line Loritabani. Karigumba upon Bagi Saktam Nagnabu Lanting Nariba Mitasina, Section the Bama di Sena Hodaba Mikupta, Awaba Mayuna Raglu Haining Identi. Matang asida ningsingai oiribadi English nga maga samapan ga nifuga mapanda sena haudaba mikupta Manipur gi maning tamba mangkibagi wathok loikham naidraba wathok lairibasini hauzik sin Kuki zau narco terrorisna leibaki apun masaktam thugaina balandari bamsida Manipur Legislative Assembly gi Kuki MLA tarana phone saguliba si rajniti gi laktunaba political conspiracy oibana section ngai oi Apun bagi saktam da singnari MLA taragi mathakta makoi party amadi laingak ki maikei digi laingak pathap singna bagi damak disciplinary action laukhataba asimaksu kham thengba lauktuna ba oibana hena section ngai oi amaromda Kuki MLA tarana yumthangna ba state singi laingak Nagaland Assam maru oina Mizoram gi laingak basingda question chenduna makoi gi demand Saogatpinaba political lobby sathabadegi Mizoram government gi oina di phone Saogatpagi wathok lairi loidana wathok asi international issue oinaba Kuki singna UN amadi Isreal na singbadasu memorandum piduna makoibu Saogatpinaba honabada natana mitai singna makoibu otpi naibi duno hatpa tupigi thabak sa thare haiba aranba wafamna achumba sanaba honaba leptri adoba haujikti malemgi miyamna Kuki terrorist singna haukiba me ahumdagi Manipur dagi landaba hauduna mitai sing hatpa madi imperialism natragana colonialism gi thawong sathaduna Bharat ki apun saktam thugaina ba landaro badagi wathok asi oirakhibani habisi punamakna khangmangam rakhibadagi makhoi gi lanjang areng mana putharakhibadagi land yaw foreigner Kuki sing maramda memarom da lanjena ba yorokhibadagi land maithibagi thongjin da lepa horakpagi mami taba ubu phangle masimakna hanagum nomai kapagi sangdagi hantaraktuna land gi maisarang khara patharakhibani lawi Foreigner sin Kuki zau narco terrorist na landarakpa tha taruk henjilakna ba fawba lainga ki maikei digi landarakhiba sing mayuk na duna lakshina na bokhona ba udabadagi lan gi maisrang nangliba miya maru oina lan ngak liba mitei singi maraktagi lainga laibagi wantuk letre pham thadu amadi president rule thamba pambi kholau sing taba phanglakhiba se piendaba amadi apunbagi saktam ngakpa ngamlaroidra haina singnabadagi lawrakhibane lawi Lan mayuk na ringai manungda laingak singna pham thadokpa tarabadi landarakhiba sing mayuk na bangamdabadagi khut thangatuna yekna basingna sangjapham surrender tawbani haina lawgani loina state asi mapi ma pa laingak laitabaga pangkhakna ba oibadagi apunbagi saktam kaikhinabagi maram oirakani nakala maromna political party singi maraktagi laingak longi subli paibe sing pham thadu president rule thamna ba demand tawba yawri basidi rajniti gi khudong saba launa ba khona bada usi kalak mayu mai thadu I haibadugi pangkhak nilawi lan mayuk nari balaiba adugi laingak pasingna pham thadokpa haibis yekna bada sangjawani malaibak amadi miyamgi punsidagi masagi punsina hena lumna lawba miki thigi lisak chen basingni hainasu editorial kangla pawgi asumna phungtokli Makasa tharak poina to papam irabot puning singduna Manipur gi apunba saktam ngaknaba thabum palan pangthoklagani ICC Irabot puning singduna Manipur gi apun basaktam ngaknaba thabum palan pangthoklagani haini Irabot celebration committee ICC Manipur thadorak pasiro laman haidi state PSE committee gi convener M Joykumar Luwang thadorak pasiro laman hai ngarang Irabot bawana phamkiba Communist Party of India gi maruiba thaupuri basing amadi tuan ba
Mass Friendsing, Manipur Laumi Loop, All India Youth Federation, All India Students Federation, All Manipur Nupi Marup Loinana, Aibasingi Loop if the Amadi Tawayawa, Saknairaba, Muising Punduna, now talk po oina. Irabot Celebration Committee Manipur 2024 semki mifamduna yetnaba leitana hanadagi committee asigi president oiduna lakpa Dr. M Nar secretary oirakpa M Joy Kumar Luwangbu mathangsina president amasu secretary oina yetnaba leitana khanki loinana state levels committee semnaba loinana sub committee kya su semki mifam aduna kumna khana nainaduna lebaki hausik laidiba crisis asigi matangdasu celebration committee na Manipur gi ngamkhaida singnarakliba kaya asigi matangda lawgadaba thaudangda maru hakpa warep singlokhi Zananeta Irabona Manipur gi ngamkhaida singnarakpa kaya lanthena khiba puwari ningsingbaga loinana handaki sahigi samaga kungamapan suba Zananeta Irabot ki mapok palanga iroinana kumsi sahigi su tha ama suna September amadagi kunthra phawra sathagadaba sigi slogan ama ngarangi mifamna puthokhi slogan adudi Manipur gi apunba saktam ngaknaba thabum haina mingthonduna palan sathagani mapung oiba tha ama suna tawgadoriba thabaki thaudang sing Irabot ki wakhalo nainaba punsi gi tangkaksing lauramba thaudang sing ngasi gi mirol da piribi impact sing nainaba lengak taksin ba ama sum karma makhal gi khongjang tawgatagi haibadugo loinana Manipur crisis ki solution gi dama demand tawnaba poram yatpa crisis asina waraba miyamna karama tengwang phangadage yatpa lebaki sel thungi phibam mayon sumanuna mipum tingna economical crisis thokliba si koknaba panam yatkani amadi miyam gi damak lebak ki damak khunai gi weba thabak social servicing park sana tawgani September amada Irabot bawon apun basaktam ngaknaba thabum hogdokpa thorap jananeta Irabot ki mitam Manipuri hana sakhiba mitam tangbo gi Irabot ki manglen gi lebak lairon chaliba mafam Irabot bawona lairiba sida laisu katpaga loinana pangthokani September kunga mathoidi ngasigi singnarakliba siga sanana lamlai kendrada Irabot park Manipur ngamkai kangiba numita paksana pangthokani lamyanba Irabot ki punsi September thabunga yamna mari lene September kunga mathoidi su Purbanchal Pradesh Manipur tinsinana bo honarakpa Sadar Patil gi mayok sanghiba khongjangni loinana September kunga taruksu Tangbod Lusing Purel Mahakna Punsi Longki, Maramaduna Sahi Yanki Makata Ngai the English Magasama Pangani Fugani Pangi, but Langaki Mayukta, Hokibi Ihogi, Awaba, Marata Punsi Longki, Namid Asining Singuna Sahi Kadi Satarak State, Morn Day September 26th Pantokani, Namich Blood Donation Parks Natogani, Irabo Day September Kuntra Mausago Mars Pass Sangdamnava, Sangnairava Hendok thoidok miyoisingda mana piba thorum ko loinana pangthokani masida miyamna Saogatpinaba su committee sigi maikedi appeal torakli atopa paw mana ngasi gi khunai nupa nupi thongma na thodang lomina ba darkar oide aikhoina ngasi de angang subu mai masing tamanba masumi ama oinaba hona biba haibisi mama mapa ahalaman amasum khunai sigi thodang ni makhoi bu mikup khudimakta sena biduna mapung phaba yumborel ama ohengadabani Thoidokna su mama oibisingna masa bo miyamdagi khwaidigi hena nungsije masa soklurabadi mamana kai amongumna sungthurai hainaribani paujal pauksigi editorial miyamna makhatana thamjari mama mapa oibisingna phizigi lan oiriba masa sumbu kupna sena duna ngasigi Manipur khunaida matik chawa masa ama oina semnabagi thaudang lobagi tangai fadaba leiri angang singbu awaba thabak suwanba haibisi dharma lewaki aina masum malemgi satna pathapna yadi Say Taragani Sudriba Angandi Mabudi Marok Sing Mapung Padribani Haiduna Makoina Aran Matauraba Pauda Maral Kopirabini Amadi Mikal the board Pivasiadi Amasum Sarkar Tabak Pangbusiadi Angangi Damakta Tongan Ngakpi Senbinaba Ainedi Angang Bunamdun Awa Tabak Suanba Apa Punamasum Namzanam Tikna Bahibasi Papi Tabani Fazana Sembiduna Masagi Mabudi Marok Sing Amasum Matik Magun Mawong Sumna Fudok sabat ngamalabadi ngasig angang singa sina sakholakpa matik saba tungi yumudul oirakadoribani aduna mi semba haibisigi ahanba khutha phamdi angang semba oiribani lamdam sida mairoi singa masum nauriba angang singi damak tawgadaba masum tawroidaba code of conduct ama mama mapa oiribasingna masum khunai sina lawgadaba thaudang sing ngasi mak akhoi khangminadaba yadri Manipur si arm conflict leiba lamdam ama oibana Manipur khunai thoidaba yenghaidaba masum tawhoidaba thawong kya ama leptana tholakani masigi saitheng piri
ꯑꯁꯤꯒꯨꯝꯕ ꯃꯇꯝ ꯑꯁꯤꯗ ꯃꯃꯥ ꯃꯄꯥ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯃꯆꯥꯁꯤꯡꯒꯤꯗꯃꯛꯇ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯊꯧꯗꯥꯡ ꯂꯧꯗꯕ ꯌꯥꯗ꯭ꯔꯦ꯫ ꯈꯨꯟꯅꯥꯏꯗ ꯊꯣꯛꯄ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯃꯥ ꯃꯄꯥ ꯍꯨꯟꯗꯣꯛꯄꯤꯔꯝꯂꯕ ꯃꯆꯥ ꯀꯌꯥ ꯑꯃꯁꯨ ꯈꯨꯟꯅꯥꯏꯁꯤꯗ ꯑꯁꯨꯛꯀꯤ ꯃꯁꯤꯡ ꯍꯦꯟꯒꯠꯂꯛꯂꯤ꯫ ꯅꯥꯎꯌꯣꯛ ꯅꯥꯎꯀꯣꯟ ꯃꯄꯨꯡ ꯐꯥꯗꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯆꯥꯎꯈꯠꯂꯛꯂꯕ ꯀꯥꯟꯗꯁꯨ ꯃꯑꯣꯡ ꯃꯔꯤꯜ ꯅꯥꯏꯗꯕ ꯊꯧꯑꯣꯡ ꯀꯌꯥ ꯈꯨꯟꯅꯥꯏꯗ ꯑꯗꯨꯃꯛ ꯆꯠꯊꯔꯛꯄ ꯎꯔꯦ꯫ ꯑꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯉꯁꯤꯃꯛ ꯑꯩꯈꯣꯏ ꯈꯪꯗꯣꯛꯃꯤꯟꯅꯗꯨꯅ ꯇꯪꯗꯨ ꯂꯩꯇꯥꯕ ꯃꯑꯣꯡ ꯑꯃ ꯑꯣꯏꯍꯟꯗꯕ ꯌꯥꯗ꯭ꯔꯦ꯫ ꯌꯨꯝꯕꯥꯟꯕꯒꯤ ꯄꯨꯟꯁꯤꯗ ꯈꯣꯡꯗꯥꯃꯤꯟꯅꯔꯕ ꯅꯨꯄꯥ ꯅꯨꯄꯤꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯅꯨꯄꯤ ꯑꯣꯏꯕꯤꯅ ꯀꯥ ꯍꯦꯟꯅ ꯈꯨꯟꯅꯥꯏꯗ ꯂꯧꯔꯤ꯫ ꯃꯔꯝꯗꯤ ꯂꯧꯎ ꯁꯤꯡꯎꯕ, ꯂꯂꯣꯟ ꯏꯇꯤꯛ ꯇꯧꯕ ꯑꯃꯁꯨꯡ ꯒꯚꯔꯟꯃꯦꯟꯠꯀꯤ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯅꯨꯄꯥ ꯅꯨꯄꯤ ꯑꯅꯤꯃꯛ ꯌꯨꯝꯕꯥꯟꯃꯤꯟꯅꯔꯕꯁꯨ ꯅꯨꯄꯤ ꯑꯣꯏꯕꯤꯅ ꯃꯄꯨꯔꯣꯏꯕꯒꯤ ꯁꯦꯕꯥ, ꯃꯆꯥ ꯃꯁꯨꯒꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯒꯤ ꯊꯧꯗꯥꯡ, ꯌꯨꯝꯒꯤ ꯊꯕꯛ ꯀꯨꯞꯅꯣꯟ ꯂꯣꯏꯅꯅ ꯙꯔꯃꯒꯤ ꯑꯣꯏꯕ ꯌꯨꯝꯒꯤ ꯊꯧꯗꯥꯡ ꯄꯥꯡꯊꯣꯛꯂꯤ꯫ ꯅꯨꯄꯤꯁꯤꯡꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯈꯨꯟꯅꯥꯏꯗ ꯊꯧꯗꯥꯡ ꯂꯧꯔꯤ꯫ ꯅꯨꯄꯤꯁꯤꯡꯅ ꯃꯥꯟꯅꯕ ꯁꯤꯟꯐꯝ ꯁꯨꯃꯤꯟꯅꯔꯕꯁꯨ ꯅꯨꯄꯤꯁꯤꯡꯒꯤ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯋꯥꯡꯃꯗ ꯃꯇꯝ ꯀꯥ ꯍꯦꯟꯅ ꯃꯥꯡꯍꯟꯗꯨꯅ ꯁꯥꯟꯅ ꯌꯨꯅꯩꯕꯅꯆꯤꯡꯕ ꯑꯃꯗꯤ ꯗ꯭ꯔꯒ ꯆꯥꯕꯅꯆꯤꯡꯕ ꯀꯌꯥ ꯑꯃꯗꯤ ꯌꯨꯝꯕꯥꯟꯕꯒꯤ ꯅꯨꯄꯥ ꯅꯨꯄꯤꯒꯤ ꯃꯔꯤꯒꯤ ꯋꯥꯡꯃꯗ ꯑꯇꯣꯞꯄ ꯃꯔꯤ ꯂꯩꯅꯕꯒꯤ ꯃꯑꯣꯡꯗ ꯆꯠꯊꯕ ꯎꯔꯤ꯫ ꯑꯗꯨꯅ ꯃꯔꯥꯜ ꯂꯩꯖꯗꯕ ꯅꯨꯄꯤ ꯀꯌꯥ ꯉꯁꯤꯗꯤ HIV/AIDSꯀꯤ ꯈꯨꯗꯣꯜ ꯃꯄꯨꯔꯣꯏꯕꯁꯤꯡꯅ ꯂꯥꯟꯖꯗꯕꯤ ꯏꯃꯨꯡꯒꯤ ꯅꯨꯄꯤꯁꯤꯡꯗ ꯈꯨꯗꯣꯜ ꯇꯝꯃꯤ꯫ ꯃꯃꯥ ꯃꯄꯥ ꯑꯣꯏꯕꯁꯤꯡꯅ ꯃꯆꯥꯁꯤꯡꯕꯨ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯕꯤꯕꯒꯤ ꯋꯥꯡꯃꯗ ꯃꯅꯤꯡ ꯇꯝꯅ ꯁꯦꯠꯅꯤꯡꯕ, ꯆꯥꯅꯤꯡꯕ, ꯃꯈꯣꯏꯅ ꯇꯧꯅꯤꯡꯕ ꯇꯧꯍꯟꯕ ꯑꯁꯤꯗ ꯄꯨꯛꯅꯤꯡ ꯊꯧꯒꯠꯐꯝ ꯊꯣꯛꯇꯦ꯫ ꯃꯆꯥꯁꯤꯡꯅ ꯍꯣꯡꯂꯛꯄ ꯃꯑꯣꯡ ꯑꯗꯨꯒꯤ ꯃꯈꯥ ꯄꯣꯟꯅ ꯃꯃꯥ ꯃꯄꯥꯁꯤꯡꯅ ꯃꯇꯝ ꯆꯥꯅ ꯃꯆꯥꯁꯤꯡꯕꯨ ꯌꯦꯡꯁꯤꯟꯕ ꯆꯪꯏ꯫ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯃꯄꯨꯡ ꯐꯥꯅ ꯃꯈꯥ ꯇꯥꯅ ꯇꯝꯍꯟꯕꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯚꯣꯀꯦꯁꯅꯦꯜ ꯏꯗꯨꯀꯦꯁꯟ, ꯁꯥꯟꯅ ꯈꯣꯠꯅꯕ, ꯄꯨꯟꯁꯤꯒ ꯆꯥꯟꯅꯕ ꯁꯤꯟꯐꯝ ꯑꯣꯏꯔꯤꯕ ꯅꯣꯡꯃꯒꯤ ꯍꯤꯡꯅꯕꯒꯤ ꯁꯦꯟꯊꯣꯛ ꯂꯝꯕꯤ ꯂꯩꯔꯤꯕ ꯁꯤꯟꯐꯝꯁꯤꯡꯗ ꯑꯣꯖꯥꯁꯤꯡꯒꯤ ꯃꯅꯥꯛꯇ ꯊꯥꯗꯨꯅ ꯂꯩꯍꯟꯗꯨꯅ ꯇꯝꯍꯟꯕ ꯃꯊꯧ ꯇꯥꯏ꯫ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯅꯨꯄꯥ ꯅꯨꯄꯤ ꯊꯣꯡ ꯃꯥꯟꯅꯅ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯕ ꯗꯔꯀꯥꯔ ꯑꯣꯏꯔꯦ ꯍꯥꯏꯕ ꯄꯥꯎꯖꯦꯜ ꯄꯥꯎꯁꯤꯒꯤ ꯏꯗꯤꯇꯣꯔꯤꯌꯦꯜꯁꯨ ꯃꯌꯥꯝꯅ ꯊꯝꯖꯔꯤ꯫ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯑꯣꯏꯅꯗꯤ ꯃꯌꯥꯝ ꯄꯥꯎꯁꯤꯁꯨ ꯃꯇꯥꯡ ꯑꯁꯤ ꯂꯣꯏꯁꯤꯟꯖꯔꯒꯦ ꯑꯃꯁꯨꯡ ꯃꯌꯥꯝ ꯄꯨꯟꯅ ꯑꯅꯧꯕ ꯑꯞꯗꯦꯠ ꯉꯥꯏꯃꯤꯟꯅꯁꯤ ꯍꯥꯏꯅ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ꯫